ꯊꯥ ꯑꯁꯤꯒꯤ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯏꯊꯧ ꯂꯩꯀꯥꯏꯗ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯍꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯗ꯭ꯔꯕꯗꯤ NHIDCL ꯕꯣꯏꯀꯣꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 102 ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯋꯥꯏꯊꯧ ꯏꯖꯨꯀꯦꯇꯦꯗ ꯌꯨꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯋꯦꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯜꯂꯛꯂꯦ꯫ ꯋꯦꯌꯥꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯖꯤꯛ ꯋꯥꯏꯊꯧ ꯄꯥꯠꯇ ꯂꯩꯔꯤꯕ ꯋꯥꯏꯊꯧ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯁꯤꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯊꯛꯅꯕ ꯏꯁꯤꯡ ꯄꯤꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯔꯤꯕ ꯋꯥꯏꯊꯧ ꯂꯩꯀꯥꯏ 6ꯇꯗꯤ ꯏꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯊꯛꯅꯕ ꯏꯁꯤꯡ ꯄꯤꯕꯤꯗꯅ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯐꯪꯗꯅ ꯂꯩꯔꯤꯕ ꯋꯥꯏꯊꯧ ꯂꯩꯀꯥꯏ 6ꯇ ꯑꯊꯨꯕꯗ ꯏꯁꯤꯡ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯨꯝꯖꯥ 2025ꯒꯤ ꯗꯤꯁꯦꯝꯕꯔ 9ꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯇꯥꯕꯤꯔꯛꯇꯕꯗꯒꯤ ꯋꯥꯏꯊꯧ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯊꯤꯡꯖꯤꯟꯕꯒ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 102 ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯊꯧꯔꯥꯡꯈꯤ꯫ ꯃꯃꯩꯊꯪꯗ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯐꯪꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯅ ꯆꯦꯔꯣꯜ ꯑꯃ ꯈꯨꯠꯌꯦꯛ ꯄꯤꯅꯗꯨꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯄꯗꯒꯤ ꯈꯣꯡꯖꯪ ꯑꯗꯨ ꯍꯟꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯧꯖꯤꯛ ꯑꯣꯒꯁꯠ ꯊꯥ ꯌꯧꯔꯕ ꯐꯥꯎꯕ ꯄꯥꯏꯞ ꯍꯣꯝꯗꯨꯅ ꯊꯕꯛ ꯍꯧꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ MOU ꯁꯥꯏꯟ ꯇꯧꯗꯨꯅ ꯊꯥꯖꯕ ꯄꯤꯈꯤꯕ NHIDCL ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯂꯥꯛꯂꯤꯕ ꯑꯣꯒꯁꯠ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯍꯧꯗ꯭ꯔꯕꯗꯤ ꯊꯪꯅꯕ ꯅꯨꯃꯤꯠ ꯑꯣꯒꯁꯠ 14ꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 102 ꯂꯝꯕꯤ ꯊꯤꯡꯕꯒ ꯂꯣꯏꯅꯅ NHIDCLꯁꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯕꯣꯏꯀꯣꯠ ꯇꯧꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫